Lakhipur online na puthok saba September ki tang kun mathoi thangje numit ki Khomjinba Pao tabirase ahanbada maroi Pao Hauzik oiriba ai ngasagi phibam ase yengduna Kasar jila gi private amadi government school sing ayuki pung 3 makhai dagi haunana ba khangan khre Kendra gi mantri oiramba Kabindra Purakaiste da Assam University Silcharna honorary doctorate degree piduna kai khumna khre Manipuri Sahitya Parisat Meghalaya Sahitya Gamari Lenana Mana Panglagadaba Saknairapa Aiba Hongi Ming Lauthokre Nimitara Mangani gi manungda Kuki MLA Tara Lauthokrabadi Masa Mathanta Sijabagi Khongjang Changsilagani haina social activist Malem Thonghamna Phongdokre Matam Kuina season adaduna leiba Gmail account sing Google na thingjenba hauragani haikre amasung traditional kung fu gi Taulu Masanada Medal Fanglakraba Academy of Martial Arts Assam gi sanaroi singda bel khusinakre Hauzik mapungoi Pao tabirase Handak kharani asida sabagi chang khangen hengalakpa sida mahiroi singi damak yenglaga Kasar jila gi private amadi government school singi class ki matam ayuki pung 3 makhai dagi haunaba khangan khre hiramasi gi matangda Kasar gi DC oina ngarang dagi phampuraba Mridul Yadavna September gi tang kunda thokpa cherolamagi matungina jila asigi school singi matam ngasi September gi tang kunma thoi dagi ayuki pung 3 makhai dagi hauraga numit yung pung 12 makhai da loisena ba khangan khre yathangasi mathang lauthoktriba phawba makhata na chanaki gani haire cherola sigi matungina school singi morning assembly room manung da taunana ba haire Awang nongpok Bharata BJP gi makhong chet na yunglamba matamama gi mameng leraba masagi chai marfutara humdoi suraba BJP gi luchingba Bajpai cabinet ta kendra gi mantri oiramba Kabindra Purakaiste da mahakna leibak asigi rajniti gi lamda tobiramba kudol kaya bu singtharaduna Assam University Silcharna honorary doctorate degree piduna ikai kumna khre Mahaki masagi sangai dangarang pangthoki bathauram amada award asi Assam University Silchar gi BC Professor Rajiv Mohan Pant na award adu khusinakhi Baskandi Maira Pai Bilup na sinduna Milala Sam amadi Maifagi lamjing makhada numittarani gi oiba mitei mek tambitak pibagi thauram gi certificate yenthokre Kasar gi Baskandi Hari Mantopta Kaisam Bidapati President Apun Bakhungang Mapan Chakwatlup Seram Herajit President Milala Sam Ingudam Binod Thangjam Brojen President Maifa amadi Imathoi Devina President Chief Guest amadi Guest of Honor oina taistapamki Thorom gi wahodok piratuna Seram Herajit na haikibada Assam laigakna Assam da aikoi gi lon amasung mayek chakwananaba honarakliba sida aikoi pumlamangdasu thawai haksang yauna sawgatnaba honaminasi haiki certificate yenthokpa tuda Baskandi Badripar Kakmara amadi Chandrapur khungi punnamioi chaniga subna manga mukta certificate yentokki hairi thoromaduda Mairapai Bilupki Premota Renubala Nongthumbam Binod Bikram Premjit na chingba miusing na sarujaki Manipuri Sahitya Parisat Meghalaya Sahitya Gamari Lenana Mana Phanglagadaba Saknairaba Aiba Hongi Ming Lauthokre Mana Phanglagadaba Saknairaba Aiba Singadudi Wahengbam Roman Mitaida Kaiba Bhushan Jendrembam Kunjalalda Sahitya Bhushan Amadi Haisnam Birohinida Sahitya Sebak Mana Piragani Chaliba chahi asigi October gi tang manga amasung taru Silong da pangthokadoriba Parisat ki taramapan suba chahi gi mifamda mana sing asipiduna aiba singbu ikai khumnagadori haina Manipuri Sahitya Parisat Meghalaya ki secretary Dr. Kamoljit Chiromgi cherolamada phongdoragli Tha tara taruk helaklaba Manipur gi irang asida Kuki militant singna chathariba thawong asibo support tawriba Kuki MLA tara numitara mangani gi manungda lauthoktrabadi Chief Minister gi banglo mamangda masa mathanta sijabagi khongjang changsilagani haina social activist Malem Thongam na phongdokre wafam asingarang DC Bisnupurda Malem Thongam amadi transgender kayana point mari yauba memorandum ama pisinbaga mari lenana paumi singda wafamasi phungdokkibani hairi memorandum adu DC Bisnupur gi kuthangda Manipur gi CM Nongthomba Birenda submit tawkibani hairi Malem Thongam na hai tha tara taruk henjilaklaba iranga sida Kuki militant singna chathariba thawong singbo support tawriba Kuki MLA tarana
chap manaba khongpham amada lepkibana irang asigi waroisin purakpa ngamdana leiri chahi asigi February ki tang 19 dagi mafam kaya da koina chatuna imai ben amadi naha kaya ga loinana kuki MLA tara lawthoku haiduna Manipur gi governor chief minister amadi party ki luchingba kaya da aiba cherol kaya pisinkre adubu ngasi phawba thabak oina pangthok piraktri amadi irang asig ngasi phawba sangtatuna leiri haina social activist malem thongam na phongdokhi ꯑꯩꯍꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯂꯒ ꯃꯐꯝꯗꯨꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯐꯝꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ MLA ꯇꯔꯥ ꯑꯁꯤꯗ ꯄꯤꯔꯤꯕ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯌꯥꯎꯅ ꯑꯃꯗꯤ CM ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯆꯤꯡꯕꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯇꯧꯖꯈ꯭ꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯁꯨ ꯍꯦꯟꯅ ꯃꯈꯥ ꯁꯥꯡꯊꯔꯛꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯦ ꯂꯣꯏꯁꯤꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯗ ꯑꯇꯝꯅꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯨꯀꯤ MLA ꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯁꯤꯡ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥ ꯑꯁꯤꯗ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯑꯩꯈꯣꯏ ꯏꯍꯧ ꯑꯃ ꯃꯊꯧ ꯇꯥꯏ matam kuina sizinaduna leiba Gmail account sing Google na thingjanba horagani haikre Gmail account ti hangdoklaga chahi ani hena hairiba Gmail account adu sizinaba tawdana leirabadi madu Google na thingjanlagani haire aduna matam kuina sizinaduna leiriba Gmail account sing login tawraga email thaba natraga pabana chingba karigumba activity ama tawdrabadi hairiba account sing adu deactivate oikragani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu All Assam Inter-District Wushu Championship 2024 da Traditional Kung Fu gi Taulu Masanada Sarugyatuna Medal Fanglakraba Academy of Martial Arts Assam gi Sanaroi Singda Bel Kusinabagi Tharomama Number Lisingamaga Humbutra Uttar Maspara LP School Dangarang Pangtokre Academy ki General Secretary Amadi Examiner H. Ibungobina Sinkiba Bel Kusinabagi Tharomaduda Rajiv Kumar Rai Sunu Gwala ex-MP Manoj Kumar Saha H. Krishna Chandra Amadi S. Birchandra Assistant Technical Director na Mathangsina Mifamapu Mithunglen Amadi Kaikumna Jaba Mithungsing Oina Daista Pamke Taulu Masana Asida Academy Asigi Sanaroi Singna Gold Ani Silver Ani Amasung Bronze Ama Panglaki Hairiba Belt Examination Asida Sanaroi Tarama Panna Makhal Kayagi Promotion Su Panglaki Hairi Panbayai Championship Asigi Sanda Masanada Sub Junior gi Sanaroi Singna Gold Ahum Bronze Ama Junior Masanada Gold Ama Silver Ani Bronze Ama Aduga Senior gi Masanada Silver Ani Amasung Bronze Ama Panglaki Hairi Nungairaba Pao Kasar Pular Tolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari
खंगनजबा अमा हेल्थ केयर अमदी पैरामेडिकल साइंस दा यूनिवर्सिटी ग्रांट्स कमीशन ना सखंगलबा चाही अमगी डिप्लोमा चाही अनी के एडवांस डिप्लोमा अदुगा चाही अहुमगी बैचलर ऑफ वोकेशन कोर्स तंबा यारगनी इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस सिलचर अमदी ग्रेसवेल हॉस्पिटल मेहरपुर सिलचर अनिना कुसम नदुना लिंगिया विद्यापीठ यूनिवर्सिटी फरीदाबाद की मखादा कोर्स असी तंबीबा हौरे हेल्थ केयर की फील्ड स्किल डेवलपमेंट ओइरिबा मेडिकल लेबोरेटरी टेक्नीशियन ऑपरेशन थिएटर टेक्नीशियन फिजियोथेरापिस्ट रेडियोलॉजी इमेजिंग टेक्नीशियन पेशेंट केयर मैनेजमेंट ना चिंबा 12 पास तौरबसिंगना तंबा यारबा कोर्सिंग असी तमदुना इसाना इसाबु थबक पिजबगी खुदोंग चाबा लौबियो अदुगा नर्सिंग योगा अटेंडेंट फर्स्ट एड ट्रेनिंग इमरजेंसी मेडिकल स्टाफ अमदी आरएमपी कोर्स न चिंबगी अतेनबा मतमगी ओइबा कोर्स संगी तमक्तसु एडमिशन हौजरे एसएम देव सिविल हॉस्पिटल सिलचरदा प्रैक्टिकल तौबगी खुदोंग चाबा सुथंजरी अकुपा मरोलगी दमक इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस इस्माइल मार्केट सेंट्रल रोड सिलचरदा लेंसिबिरबु नत्रगा मोबाइल नंबर 9395732456 दा पाउ फाउनबियो अरोइबदा मरुओइबा पाउ अमुखन्ना हौजिक ओइरिबा अइंगासागी फिबम असे येंगदुना कासार जिलागी प्राइवेट अमदी गवर्नमेंट स्कूल सिंग अयुकी पुंग 3 मखाइदगी हौननबा खंगनख्रे केंद्र की मंत्री ओरंबा कबिंद्र पुरखाइस्तेदा असम यूनिवर्सिटी सिलचरना ऑनररी डॉक्टरेट डिग्री पिदुना काय खुमनख्रे मणिपुरी साहित्य परिषद मेघालयना साहित्य गमरी लेनना मना फंगलगदबा सकनारबा अइबा अहुंगी मिंग लाउथोख्रे नुमित 15 की मनुंगदा कुकी एमएलए तरा लौथोक्त्रबदी मसा मथंत सिजबगी खुंजंग चंगसिलगनी हाइना सोशल एक्टिविस्ट मालेम थोंगामना फोंदोख्रे मतम कुइना सिजनददुना लैबा जीमेल अकाउंट सिंग गूगल न थिंगजिनबा हौरगनी हाइख्रे अमसुंग ट्रेडिशनल कंफुगी टाउलु मसानदा मेडल फंगलख्रबा एकेडमी ऑफ मार्शल आर्ट्स असम की सनारोइसिंगदा बेल खुसिनख्रे लखीपुर ऑनलाइन यूट्यूब चैनल की पाउ संदोक जबा नसीगी ओइनदी मतंग असिदा लोइजरे।